अहानबदा मरोइबा पाव प्राइम मिनिस्टर नरेंद्र मोदी ने स्कीम कयागी मतंगदा अमदी बेनिफिशियरी सिंगा इंटरेक्शन तौबगी थौरम मणिपुरदसु पांगथोखरे अमदी डॉक्टर मार्क टी हाउकिप CJM इम्फाल वेस्ट ना अमुक हना नुमित मंगानी पुलिस कस्टडी दा रिमांड पीखरे खुरुमजरी पोनी टीवी ने संदोक्चब नुमिदांगी पाव मिरिंग ताबिरिबा ख्वाइपमना मक्पो तरामना उक्चरी हौजेक मपुंगोइबा पाव पिजरी Prime Minister Narendra Modi ki nationwide interaction with various scheme beneficiary of the Government of India ki thoramda ngase Manipur gi luchingba kayana mafam kayadagi saruk yakre Manipur ki Chief Minister N Biren Singh Su City Convention Center da Minister amadi MLA kayaga loinana thoramadu saruk yakhi thoramasiga mari leinana Manipur ki kachin koya sinba thungna fanghaliba Jal Jeevan Mission PM Swanidhi PMAY PMMVY PM Kisan, PM Ujwala Yojana na chingba scheme sing amade scheme asina makhoi gi punsida purakpa awonba singsu paudamkhi Nakalamarom da ICAR Manipur Center dasu tharam asiga mari leinana Minister of State for Education and External Affairs Dr. R.K. Ranjan Patsoi SCG MLA Kunjakesor Imphal West ki Upa Adaksha Laisham Bobby Singh Imphal West ki Additional District Magistrate Dr. N. Johnson Maitai amadi ICAR gi Joint Director Dr. I. Megha Chandra Singh na saruk yaduna pangthokhe Prime Minister Narendra Modi na miyam ga interaction tawba adu web broadcast ki khutangda yengminakhe की अमित छाप आज पूरे हिमाचल प्रदेश पुनः मैं कुछ सूचनाएं आप Imphal Police Station ki team amana lawkhatpa tongan ba case ahumda charge tawraduna thasigi tang kunmari da New Delhi dagi Manipur Police ki Sub Inspector CH Somorjit na luchingba team amana faraga Manipur da tang kuntareta puraklaga numit asigi numidang da duty magistrate da police custody remand prayer tawraduna puthorakhi bada court na piba bail board furnish tawdabadagi jail da thamlakhiba Dr. Mark T Haukip ngarang bail board furnish tawrakpadagi Jail dagi thokraba matung Imphal Police Station na atopa case amagi charge ta amuk hana fazen kraba matung mahangasi anoba case asiga mari leinana police ki maikai dagi custody remand prayer tawbada Chief Judicial Magistrate Imphal West na numit mangani police custodial remand pikre mahak amuk hana jungi tang mari da court ta amuk puthoklagani मैडम Technical Intern Training Program TITP ki makhada ahanba oina Manipur gi nursing amadi paramedic sing Japan da internship tawruna bagi damak ngase Caesar Hospital na lamthaba gi thoramama pangthokre thoramadu da Medical Directorate ki Director Dr. K. Rajo Singh Arms Incorporation ki Sales Head Nagatoshi Sibata Arms Incorporation Healthcare Trainer Arisa Siranita amade Caesar Hospital and Research Institute ki Chairman amadi Managing Director su oidiba Dr. Palin Khundongbam amade Caesar Hospital ki makok thongba Dr. Kayasu Sarugyaki Caesar Hospital ki Auditorium Hall da pangthokpa lamthaba gi thoranga mari leinana Caesar Hospital and Research Institute ki Chairman amadi Managing Director su oidiba Dr. Palin Khundongbam na haikibada Japan da Manipur gi nurses amadi paramedics sing arms ki makhada Caesar Hospital ki khuthangda Training pinabagi damak ngasigi Manipur dagi ahanba oina nupi mahiroi mari Japan da chatlagani nurses amadi paramedics sing oibada anauba method kaya sijinnaduna patient sing layeng mathau tarakle maramasina mapung phaba training mathau tai Japan dagi ahenba knowledge kaya tansinbada natana paikhatliba thabak asina
Japan amadi Manipur gi hanadagi leraklaba mari adu amuka hena chesilagani. Second phase ki oinasu Manipur dagi miyoi khara amasu chatnaba leire haina phongdokhe. Manipur state. We have a very good relationship, long relationship. More than 70 years back, there was a battle in Impal and Kohima where thousands of Japanese died in Manipur. And Japanese remember Manipur, and you are the torch bearer, and you already have motivated thousands of our nurses and paramedics, because Japan needs 35,000 nurses and paramedics. That is what I have learned from embassy. National Award for Innovations in Educational Administration 2019 FNIEPA New Delhi na pikraba Thaubalgi JEO Arambam Anil Kumarbo Harautayamna Okpa Amadi Second Education Excellence Award 2020 Yenthokpagi Thoramama Ngarang District Journal Education Office Thaubalna Sinduna Kangabok Higher Secondary School da Pangthokre. Tharamaduda JEO Thaubal Arambam Anil Kumarna Athoiba Mitunglen AC to DC Thaubal Angom Rohini Kumarna Thoramapo Aduga Kangabok Higher Secondary School gi Principal Irom Shyam Kesona Mitunglen Oina Sarugyake. Award Fanglakraba Arambam Anil Kumarbo Memento Citation Sol Amadi Achamba Kudol Piduna Taramna Okibaga Loinana Taramadugi Manung Chana Mamang Chahigi December Amadagi Taret Pauba District Asigi Manung Chana Laiba Government Aided Amadi Private School Singi Oja Singh Amasung Mahairoi Singna Sarugyaduna Pangtokiba Tongan Tongan Ba Laibak Ningba Isay Folk Dance Music Essay Writing Amade Sana Khonabana Chingba Thoram Singda Atoi Ahen Tanabagi Second Educational Excellence Award 2020 da Makok Mathang Tarakhabra Mahairoi Singh Amade Board of Secondary Education Manipur Amasung Council of Higher Secondary Education Manipur na Lauba Exam Singda Mahairoi Yamna Pass Taukiba School Mark Wangna Fangba First Division Yamna Puthokpa Ngamba School Singdasu Pukning Thawatpa Oina School gi Maikaidagi Angamba Manasing Piki. Indian National Congress ki Chatna Kanglogi Matung Inna Manipur Pradesh Congress Committee gi Pradesh Returning Officer Pratap Vanu Sharmanang Imphal da ngarang laktuna organization gi ahanba tangkak amasung anisuba tangkak ki mikhal gi result laukthoklam le hairi. Mikhal gi thawrang pumnamak mari leinaba DRO singna pikhalaktuna che chang pumba kupna yengsilaba matungda PRO Manipurna Ayaba Piramle Haina MPCC gi Organizational Election Monitoring Committee gi Convener KM Tilotama Loitongbamna Thadorok Pacherol Asina Haire. BJP na Luchingba Sarkar Asina Miyam gi Yaifana Papaikhatliba Scheme Singasi Kudong Sabat Lobiyu Haina Textiles Commerce and Industry Minister Nemcha Kipgena ngasi Jati gi Thakta Pangthokpa Garib Kalyan Samilan gi Manung Chana Pradhan Mantri Narendra Modi ga scheme kayagi kanaba pangkraba beneficiary singa video conference ki khutangda wari sanabagi manung chana District Administration Kangpokpina Sinduna Sadar Hills Autonomous District Council hold the pangthokpa tharomda phongdokre. Minister Nemcha Kipgena makataraduna scheme kaya sigi maramda khangdaba miyoi singnasu mari lainaba DC office da chatuna akhang ahi singa tanaduna kanaba lobinabasu haiki. Scheme Singasi Miyam da Haktengana Yohanaba Block ki official singi Kutangda Amadi BJP Dal Nasu block level da Honeragani BJP na Luchingba Anirak Shubat Sarkar Asigi Numit Chamada Paikat Kadaba Tabak Tauram Kayasu block level gi Thakta Honeragani Amadi Miyam gi Yaifanaba scheme kaya ama Paikatpa Asina Kadai Pauba Miyam da Kanaba Pibagi Haibadu Amukhana Yengshinbagi Tawong Asini Haina Makataki Tharamaduda Kangpokpi DC, SP, Mari Lainaba official sing Amadi scheme kayagi beneficiary singsu sarugyake. Ekoigi ngasi Kangpokpi district haibadare khangdeba mayam masu leiramba yai ngasi hairiba scheme sing ase mayamna pudong jagaloba amadi kanaba lobshi haibasi payada westong jininge Hangram Drebashu, District
DC office chadrega kari lebra heba no koina hangkong thoi aduga 100 days ki dama ngasi aski podong jabalo riga 100 days ki dama soi koina scheme kaya manung thambuna lai adugi block level the so officer oina engage tobani koina koigi block gizing siningai praja siningai to give no on top of that koigi party truck de kiso hangkong block champhai block amadi waichong block gidabak deso BJP ki Mandar Singh ki honorable chief minister na sulaw thokrabani tuna no koi dalonda kangli haina asigumba si neglect to biganu usi ki initiative do biduna Manipur da miyoi ani nongna COVID-19 positive oikre laina asina maram oiduna miyoi amata sikidre haukiba pung kunmari asida sample punna chama taranipal test tawbada hairiba case ani asi confirm tawkibani COVID-19 common control room na hairi positivity rate asi chada ama dasmik taret oike hauzik state asigi COVID-19 case masing asi lakama lishing kuntra taret chani kuntra nipal yaure loina na sikiba masing na lising ani chama kun sure haina COVID-19 common control room dagi thadorakpa cherol amana phongdokle lakliba june gi tang ama asi repak progressive ki taranithoi suba progressive day thokle numit asiga mari leinana ningtam yawol ihauda thawaina pontha pikraba singi maphamda party asina ikai khumnaba ulakle repak progressive ki chairman L Paliba M na thadorokpa cherol amada India na Manipur bo laukshan kiba chahi humfutrani thoi asigi manungda ahan ba chahi kunithoi di Delhi gi laingakpo kana amata na singnabanga moi haina ki handuna nauna Indian oihan kiba kanglaicha singbo politically liming lauhanduna asengba Indian oihanaba hotnake matung tarakpada statehood fangjarabani haizariba chahi yankai muk asigi manungda chahi taruk hena PR laingak tararak thamke hauzik phawda chahi Nifuni di afaspagi aki tujungbana miyamgi laingakpu mamhallaga thamlibani Union or Federal Laibak amat semba haibasi Laibak singdugi yanache laifam thokpani Princely State Singbu India gi manungda thamnaba merger agreement amadi instrument of accession IOA na yanache oinaba thorang tawke adubu nampu amadi launam tawraga laukiba yanache singni The white paper on Indian states issued on July 5 1948 ta iram kiba wafamda Manipur Princely State asi strategic importance lay aduna security arrangement da akhanaba meeting thamba tangai fade haina phongdokhe taseng badi India ge federal model asi 5th 6th schedule reservation SC/ST autonomy gi khudong chaba kanglon khara piraga fazalaga thamba holding together federalism ne USA gumna yanaduna seminna kiba coming together federalism natkide Sarangnaba hatna sunabagi leklamda yumfam oirakhiba Bharat Varsha or Aryavata leibangne matamamada kanglaipakta Hindu lamboiba khara laklaga ningthausingda kaksabi saraga aranba lambida dharmagi wangmada Hinduism sandokhibana tangdu leitana leijaramba khunaisu kangkhong chahenke haujiksu lining loan senmit loan leingak loan amadi lanmigi pangal sizinaduna Indian government na kanglai khunaibo makok mamai onthoknaba honari Malamgi honglakli pa potlamgi ithilna piriba khunai amasung wakalon yeknabagi mapangal amade makhoigi thausilbu mayoknaduna ningkha tamba hanjanaba mangromda changsinba ngamnaba prepak progressive semkhibani haina cherol aduna makhatari India ge loilam oina lairakpana fatre khanglaba mirepta miyam hupchanduna vote ka hanba oiza oithakharada miyam gi lengak pangal sina thokpa Lal hoba yaunaba mi khomjaba imungdana laikai humna yum thugaiba drug lanonba singi imungdana vikhyat nishanba lau hingol yolaga constable oiningba pothok puthokdana amasung thabak sudana mingondagi namthakta paisa khomaga achoba sendoi fangani haina mangak nahanbagi thodok kaya thokle Indianness olaknaba kanglai furup singi nat laithaulon Fizet chaksa loan da totsinaba puwari gi sarukta semjel sajelakle development gi thausilda ek is policy gi mingda railway changhanduna masing yamkhraba Indian macha kayana tampa ki mafam singda senthungna chaithokle Indian government gi asigumba lalong singsi mayoknaba ngamnaba mapung oina lairiba kanglai furup singi chungsinaba
Wakalon integrated mindset ama seminase lainga ki mapung oiba party lairaktabagi phibam lairaba India gi manungda thajaba thambagi mahuta haujikti iraipaga sidam bipom hopna sokthariba hiram kayasi meeting changhoba phai haina cherol aduna palle paugi marakhana atenba break matang longminase Breaking matungda makata pa pau pizari. Technopal police na ngarang miyoy ani dagi market ta crore ahom dasmek ahom tarukrom oigedaba brown sugar kg ama dasmek taruk phagat pangam kre. Faraba miyoy adugi mameng Thangaulen Haukip chahi 13 Chandal district ki manung chanba Molcham khul dagi ni haide. Masiga mari lainana Technopal police station da case ama register tawkhibaga loinana Faraba miyoy ani asi Chandal gi JJB amadi CJM da puthok lagani haide. Manipur Mahairoi Singki Apun Balop All Manipur Students Union MSU gi mideng makhada Landam masida lairiba Mahairoi Sing afaba luchingba semgat pagi thabak thoram sing leptana changsinduna lakle Tingjang kaijang daba Mahairoi khunayama amade mating laiba landam ama oina balop asina honaduna lakle Iramda masibu mache tana tugaina ba singchep tharakpa kaya leptana chatharakle maramasina Mahairoi kayana ngasi phawba ingna chikna mahai masing tamba fanglaktre Isu ama natraga ama hekta laihanduna tangdu laita daba tungda kari oirakpa yai haiba lamda masigi haugalakliba naha kaya mapungoina Mahairoi singna singnarakpa khudingmak thengnaduna lakle makhatana su thengnanaba matam pombada sem saraga lairi mating laiba afaba luchingba Mahairoi sing semgatpagi makha chatharakpa oina ngasi MSU mayai loisangda Manipur University gi Mahairoi singi oiba mifama mapangthoktuna MSU gi masa loisang ama oiriba Manipur University Human Resource Development Committee MUHRDC 2022-23 session gi nauna thau pugadabasing ngasigi mifam masina kopna khana nainaraba matungda Ningthauzam Canadian chairman Thongnauzam Urembana vice chairman Nongthombam Surasna vice chairman Kabrabam Koirengna convener Rabina Laimayum oinam thoithoibi amade Huidrom Nongdamba Singna co-convener oina amade Sanabam Yaikhombana treasurer oina khanke Mahairoi Sing asiga loinana Mahairoi taramangana saba committee asi semkibaga loinana ngasidagi thabak thoram haubagi ayaba khusinakre haina MSU gi general secretary Thongam Bikramjina Thadorakpa cherol amana khangalakle Ngarang All Manipur Midday Meal Workers Union gi secretary Arambam Thoichanu treasury Kangjam Ibemcha amasung Thongnauzam Sobita gi team amana Education Minister TS Basanta Kumar ga unaduna memorandum ama pisiluraba matungda minister na midday meal workers singi pithokpam thokpa tha taragi honorarium numit kharani gi manungda pithoklagani haibagi thajaba pirakre amade workers singda lupa lising amagi honorarium piriba asi yamdaba maramna hena pinanaba khanaragani haibagi thajaba su pirakre hairi Union gi maikaidage minister da pisin kiba memorandum aduda midday meal workers singi thagi honorarium asi lupa lising taruk pibi naba haizakibaga loinana haujik phawbagi oina pithokpam thokliba tha taramaga gi honorarium gi senfam singsu pithok pinaba taksin khibani minister gi maikaidage midday meal workers sing thabaktagi lauthokloi haibagi thajaba su pirakhi haidi Chief Judicial Magistrate Imphal West na ngarang CBI ACB Kolkata SP da laikhidraba Ningthauzam Babishna Misigi Matangda Thigatliba status report Lakliba Jun ki tang kuntra phawbagi manungda court asida pisilakadabani haina direction ama pikre
CJM Imphal West na thadorokpa cherol amada Baby Sana Misigi matangda state government na CBI da investigation gi damakta sinaraba matung mamang sahigi June 13 da investigation asigi status report court ta service tongnaba direction piba matamda CBI na investigation gi progress status report adu English ngani kunmathoi gi November 13 ta pikhatlakhe adubu CBI na pikhatlakiba investigation progress status report adu court na apenba phaude amade CBI na investigation asida delay tawbagi mami tai maroina baby shanagi blood sample forensic science laboratory Guwahati da handaki me tha khakta da thari haina order aduda palle maram asidagi marik chumba investigation gi status report amuk hana CBI na court asida June gi tang kuntra phawbagi manungda yawhalaknaba akanba direction asi pikibani hairi Ningol Club na lamdam masidagi mayai kabat chinjak nisa maru fangna muthatnaba changsilakpa tongan ba khongjanggi saruk ama oina ngasi nungthel pung ani taba matamda Thawal district ki manung chanba hairok part 2 mayai laikai Bamon Mandopta Ningol Club na sinduna malem pumbada pangthoknariba tobacco threat to our environment haiba theme da World No Tobacco Day gi thoram pangthokre Tharamadugi chief guest Dr. Waino Kulna haikibada ngasi pangthokliba World No Tobacco Day asi aikoina tobacco sizinabana mioiba aikoida piriba amangbasing khangminnabada kharam makhaidi kana halagani haina thajai aduga aikoina khangminnaraba matungda tobacco amadi tobacco gi product sing sizinadabagi lambida lakani haina thajai haina phungdokhi laingakna hakjang fana lainaba nisa maru phangna muthatnaba paikhlakpa thabak thoram kayada Miyam humna mateng pangbiyu haike Ningol Club nasu masigumba program ama sinbiduna miyam da tobacco gi amangba khangminna hanbagi tanja ama pibiba asisu nungaiba phawi haiba wafamsu phongtokhe pangthokiba tharamadda chief medical Thobal Dr. Wainokul na chief guest Ningol Club ki president Sophia Khundongbomna president chief guest amade Kadagi president Hizam Priyo Kumar na president oina lengsinke amade Consumers Club Manipur ki President Fulchan Takhel Changbamna Guest of Honor oina sarugyakhe Tharamaduda Advocate Dr. Chongtham Noren Singh Manipur Cancer Research Forum ki Secretary Ranibala Yengkhom Secretary amadi SDPO Thobal Loitongbom Ajitna Resource Person oina sarugyakhe loinana Kada Head Office ki Thomi Singsu Tharamaduda miyamda marik chumba wafam kaya takpi tambikhe Loisilakpada maroiba pau amukhana Prime Minister Narendra Modi na scheme kayagi matangda amade beneficiary singa interaction tawbagi thoram Manipur dasu pangthokre amade Dr. Mark T. Haukip CJM Imphal West na amukhana numit mangani police custody da remand pikre Pony TV ki numidangi pau meeting tabiri ba khwai pum na makpo amukana khurumsari